Tayal Ningthaujam, 37 years DSP. Ningthaujam Ongbi Thaja, 35 years lecture. Address, Sagolban Murang Lera. Tayal Mapanda Tholai. SV, Kailere. SV Jaibana. Sir, office Tanta Tony Obiro. Waruba Malay, si Hagina Lapani. Tayal na. Hoy, Nang Halam. Ayor no Batorake. Tajana. Kanano mo babo? SV Jaibani. Adunu pado, ideam Hainitico. Mi kaya paramoy. Siliam Jai Haine. Jackie Kiss the Zoo, Jenny Kainiam Haiko, Naxanam. Tayal na. Kara Usenada, Taubatabani. Housing Matam say, Hing Bayam Naluri. Ay namang the Giring Heleso, Minister Mayamgi, Achan Mamanani, Wangang Bayate. Somdana, Glory Amog, Sonia the Pontore. Soniana. Kaino, how's the Tam getting idea? Glorina. Kainum Hyba Kauri. Glorina. Rio Gam Nushiga. Soniana. Kariko Shano. Sonia. Nangsiam Pego. No one the Hanjin and Jilalaba mi pao, Adum Gapi. Tamoida Wabalo Shilaga, my tongue the Momono Aga. Maybe Sumat Bahibanangina Gunsa. The Sinakali. Hare Krishna, Sadna Mahari. Kaidi say Tiano, Yam Heremi. 12 soiding idea, Lisa Bichibal Parami, Kumu to obeying, Nakondo, Pototaro. Yari Jandan, Nupinangi, Adam Pagita Togaleo. Serious website, Yamoye Duni. Yari, Tam Jerege. No ex boyfriend, Karin best friend, Warisanaro. Asi Haiduna, Glory Fontam Grey. Sonia, Waama Pahiban and Hodri. Sonia Matanta Machinda Soli. Waghaiba, Amtanang Machine Pishiri. Haibaga Tobaga, Rio Col Taropanahali. BFF, Rio calling. Sonia received away. Hello, my friend Riona. Anabagi Makon Mandreshide, Mundanoi Nelemida. As Yam Naba, Pamung the Gatara Galeba, Anabado Nabo. Hoi Nuni, Gamsokenamba, Hajika Sutaudraba. Hoi, Kishutaudri, Anabadi Pagri. Is this Tobagi, Dapam de Leore? No, I didn't be no papangaroido. Pangradi, Simni Bungo, Nang one day, Lishila Galori. Aidi, Nang Lobungo Moiko, Ishaudugo, Hoima, Namjara. Nayum de Laga, Pamung the Namjelaga Putalo Hybra, Usita Baragano, Anaba hung by Coltorero, Najaga, Karim the Betorero. Taurido, Sigi is Housidabo, Ganano Panapam Bituno. Ayo, Sigi is Housid Natro, Nang the Siga Nusiana, Coitantanaba, Nasaktuga, Chaloe. Natunja. Nang na natun pajaba helekaina usitira mikobi. Aibu mitkiam kuradana. Aibu natun ka de jauge. Yare, marega tauningde. Ai energy yaude. Thamo. Hoi, thamage. Phajana leyo sono chubi. Ahoy, phani, kokcha. Asi haiduna phon thamnakri. Somdana Lucas, ngasaidagi Sonia da call tawbada, busy lebage, matom ta pangsau da sagali. Lucas na Kanagabo, Warisai no Kang. Aside in it. Miaksara de Kokto Pokedogi Kangdimi. Aidigo, some prok say he. Haina, call a Mukto Shelley. Handak tiring Sally. Soniana Karino Torisiba. Shina Mukana Orizano. Call the receptawi. Soniana. Hello. Lucas na. Hello, Aini. Kanano, Aini Haiba, Kangdi. Lucas na. Ikai Aini, Lucas. Soniana. Oh, Yampari Uncle Toropa. Nangi Pongi Pesase, Kayano, Aipiraki. Aduga, Hospital da Ebo, EBB Betagacheri. Kainoda, Yam Hainade. Mina Pirade, Koklo Shalo. Yam Arimbi Sarakanuka, Hainade. Aina Arimbi Oiraga, Namun the Chikribunga. Tamoy the Chile, Chibima. Ado, Nangi Pondo, Kayuruba Yogige. Masayam no Mali. Simi Shidi, Mata Manine, Kashi Yodi, Potokra Yogiba, Adugini, Tamage, Echabagi Kore. Asi Haiduna, Goldu Sonia and Tamcre, Lucasna. Shia Haituga, Sakaka Isiga, Chana Dida, Kit Urega, Lim Gadamana, a Pausazili. Yam Rizab Saradi, Kangina, Namdanalogi Paraga, Nasana Yagiri Yarida. Soniana. Angangnina makukchak pra kainuni.
Hey Sor, hantana kari lilano amo ingonda tawbiduisa. Nachana pangthoki khaliba thabaksa mai pakti phaphaudi nachabu nungsinungolge maramda amu hanbirana. Somdana amu Lucas ka hauji koinariba Tanuna call tawraklami. Tanuna kaino nang tawrisha aise phagiro nangna wari saningaga saba sananingdra tokpa nan hospital da nupi maga lehaudituna kaya suba nupino. Lucas na kaino ha koi phau koinadre irang di nangna sagala leirami. Hoi hoi koi bataredana aduga nangna sananingba kaina haido kaino ha aibu nangi nasa sokhibro nakhut phau paijadre. Hoi ai nupi mayam koire adu oirasu lemjadaba thabakti nongta tawrakte. Aige nuksinakiba khudimag asengba thamoisena nusiba amata nate. Aigi property family background ningaga koiba ngaltani. Mayamdugi marakta nangso mani. Tanuna nahangi nupituna aingondagi kai hengi ha pisa kayam paiba imungi machano. Nangi adugumba wahaiduna nangsa karamba mino adum takjare. Nangi adugumba achauram kaba ngihaki ithak irangda tawba nangumbi mana yumsigi mabemo ohengadaba Lucas nate. Yare ngasidagi kem harano nangsu noina pahoiga tinaba special contractor thawbagi machaduga koina jaru hana daisu yam pamjadaine. Phare phare nangna pamjariba nupido aina kaidawrake kokpa ngamoidaba dakpham ama thambada samasigi minok marakta nangna kayam koina magi lepa ngamge haibado yengba taredana. Nangna haurabanina aisu tawba taredana. Hey nupi ama oiraga nupibo adu hanthana khanba nangna mangonda dakpham thambra aina nangonda thambra yengna tare. Ai leiri khai magi matuna masopadi lairadana namina phawba mangonda yengba yaroi. Ngasidagi aina magi mami oina senagani khango. Lucas amadi Tanu ngayak ungkhatnaraba matung phone du thamnakhre. Lucas na Tanugi number block tawsinkre. Senjau paiba sanga leiba machani moknabada icham chamba punchi mahingda leiribe Sonia di yeknaba anigi marakta langda thurabe saji amum amagum leigadoribra natraga nongsa amum oidoribra tamba ngamdri. Matamgi khongchati khangaude 12 exam haidoknina marang tawrami. Mamanabi mathang call tawnarami. Glorina nabe tabra CBSE gi website to amta hairo. Sonia na www.cbseresult.nic asioi bani chak tokpai kon phenge makhelang kanugo mihon yaude ai second division oirasu pass tawra adi phanida. Glorina yare minai wathinga kanu nangna second oradi pleti ga aigadi compartmentary tarene taning de he. Sonia na nachindo sum kabok popodangna ngang leru result yengo aigisu kon phengbam talo shinkige. Sonia kon phengba loisilamlaga mamagi manakta hek hippaga mamada call ama lae. Arunana hello ibunga kaidore. Anthonyna aikhoi chan result kamai torage exam haido haisa. Aruna Sonia da onjilaga ibema nang result yengabo. Sonia phone to adum mena khangde ai Glory da yengo haikibani ngayak ngairo field kai su oiro oyi kyam pakhalakana no adune hena den chalae. Arunana ibunga tham masu somdane yam kanne yeng ngangna bayate handak accident Anthonyna kare kana kai accident no ima ai khoi chan accident tawrira. Arunana kaisu tawbana tese yarise horen sanarasi asi haiduna phone thamkre. Sonia mama da mami paini gingduna haire ima sono chubrana kaino tamodo aina tournament laibane tension laigane haidokano haiba natro no stro chat pcd. Arunana oh aidi walot ba haina dine aduna hekta haidokni. Sonia na hairoi ba nang laudana aisu sono churak tore nangale mine bai apang haisini nang aidana tawradi mimta khanarui kaino khangde isauna marol ama kaliba nayamba anina isau tawde ing tapi nupi amakhak yawba selore haide ai pele da ko machinna marol ama phatribana aibu mathong maram khangdana saubro ha phattaba aranba thabak tawbada sauba wane natrade yam phabane mai palem pu phabe sono amu muksubi. Tanjadu da Glory call tawre receive hek tawbaga injabi aikhoi loima first division lae ado percentage ti nangna wangi 88.2 chale.
Pletiga Aigadina 72 da Hiraga lady. Kainu Bima, Kanana Tanarake, La Lakbro, Suram the Holo. A sing by A 88.2 Zapro, Yam Harawi. Ado, Nang Pletigalo, Hoji Equida, Equita Mochokoltori, Nantamo. Antonina, Kamaitorage. First Division the Yaure, 88.2 Chali. Ado, Imanabiga, Atapocharuge, 1 Kikita Piro. Aduna Konara draw. Automajo, Yarni, Nahan Gisulari, Adugatorage, Tamageta Majo. Pontam Grey, Sonia Magirum the Tumina Junkry, Aduga Magi table the Tamba, Mapabungi Poto do Yingaga, Mapira Jelaga. Bambo Nanglera Madi, Ikea the Noegadaban. I net in Girizal out Ubeki, Harana Babungi Manakta, Bautam Balak Panumitanico, Babundi. Equimium with Hatutuna, a topaz and Sarma the judge. Asi Haraga, Sonia Pin a capture. Nasai the Gita Ribado, Sonia Gimama Arunana, Tongzil Marum the gay, to Mini Yangi. Makoi Babo Nachaki Matose, Ying Bangamibo. A chumbata chaba, Nachaki Mapamda. Moy mayam the Tobiri was a carino. A simple wapamsibo. Ay nagkayam ko na lot pangam gani. Matampong na magda, mahananing kibahong da ba ne? Mapong maray paragle. Kutong tiba among togla ba di hay na, may pay bahaw re. Somda, mama nabi anisula e. Plati na mapandikilaw re. Yare, loy jabo, nupaso ko'y da ba na kayam kirige ha? Sonia, mapito sa satay toaga, mamunok pa may tunga magaloy na na, manong dagi. Togle e. Karino, Samam Talaki, Nasigi Samadri. Glorina, I koi ahom adunam jalajase, Jatabaquiriba, Police Nakamasu, reselling Balapan Hyrolori. Soniana, Nugarido, Tanamo, I get a jealousy. Platia, Nanakarawang by the toy, Nang Toro, I may I donke. Platina, Kadarnupi, Hycraponi, Nanko, Nong Taso, Driveroi Biabani, Yarela jealousy. Sonia Mama Chinturatuna, Neko. Manam namji, ngasigi na kutbiro. Sonia, makut oy duting toy. Aruna na, ichacha thobani. Imagi lukak darabani. Cho, gari kado, ningtina tap na thauko. Platina, Sonia, lukak dara. Nangso, noy magi lukak ni. Glorina, ID, ay koy male haude, sindoy kong bachake. Aduna manam na magdri, lukak oy drise, ay kaktang lo. Ahom duki mataw duda, aruna pin na nukjarami. Platina, Lukak aniga jamina rasilao. Asi harga gari thagdorakli. Sonia hoina thongandagi gari hek thagdokhibaga car black tinted glass oiba ma maningda taptak na inarei. Makhoi ahom di gari ama inarei haiba khangde. Chumna thauri boi khanduna gari thawna wari sani. Platina, bala nangdi kai tamdoiro. Soniana, as khangdeda tamning bangakta ko ka ngawi gyan tade. Platina, Aidi musical samada emission to be hiring. Isay wana phajana tamage. Aduga balasa maana ibani gi isay salake. Glorina, as nu eni gi wari se coaching de taw mayam do yam miss tawre. Mem kapitana na draw. Nu anida balasa ma ko bibida. Soniana, hoy, adu oja do as nungshibani. Aduga biology gi mem saritana pleti ga aiga phamina ba yaroina tungan phamin bado yam lang bagi. Kangaudana Makoy ahongi gari maningda ngasay makai inarakpa gari do khangkham khamjilai. Pleti su gari gi brake khangpha phare. Pleti, Glory, Sonia ingangak ni yengni. Aduga amuktangda chap manana khon kanna. Hey, gari khutholak thongna ne. Siramadi kamai tongne. Gari manungda tongni badu nupira nupara khangde. Kumtharak price kumtharak de. Sonia di Kaidau tu sagat pa henman bana kumtharaga khamaga leiriba gari tu ki manakta tamna changjili. Glory amadi pleti su inarai. Sonia na gari ki thongdo hangtoga hanning dana mi dugi purit collar du pairaga. Nangi se mi usitira. Hairaga chingthore. Misak to ubada nupi ahomdo chap manana. Sonia hoigi gari mamangda thachali ba misak adu atai kana sunate Lucas ne. Lucas amadi Max twins brother ni. Lucas na minute ama ani kon bagi mana ahani. Ama na hende, ama na tade.
yingbagi pen banaide paisa paiba machaga oire awuba nupi khudingmak pamnei taseng bade max ti masagi nupi da kaya interest laite adubu Lucas de khara jagatnei nupi phajaba amata uba yade in khalakpaga oire pangkoi da koishile adubu nupi yam koi haiduna phattaba aran balambi dade amu phawba jetke khande angang oibagi ingaw ngaw jaba khaktani Sonia na nandi kai doriba Pleti Glorina nang masa khangbro kanano Sonia na nan aingoda gari na thomba nupa duni Pleti ga gori ga de adu tabada tawriba mong du ka sagalai adu ga hairei nangi se tawgyaw na tawriro yam usitri se kaino ba Lucas moli moli khomei che Sonia nangdi double droni ne yumdadi khule mama adu ga sidana hoima Sonia na double da nate triple quartet yam tarakine hui mau kaina hengwarai chubi yam male Lucas marai ga kolaga kesinera ga hairei asing bagi hengwarai chuba manbara Sonia na tukache he kaino ne kaigino na ngasai dagi nare sa Lucas na se Sonia ge result hangena lakpani aduga noide ahunga namjalaga nayage higalaga chale hingchabi khochabi ngauta Pleti Glorina khari ai khabe hingchabi khochabi kaina na samphoidan ro Lucas kesineraga Sonia gi marum da chenjilei che Sonia amta kanbiu yam kije ima Sonia na yare kesinera kan amta namanate ai gi result hangbala pana draw first division dai yare chalo na Lucas machinda murum soli kainu pino siba hekta chalo na hai kainu na nachinga tumthoga murum soli da pitro ngang ja Lucas na ongkhatlaga khomai angang machai na laurade tamo gauni khangri ari bisa janing bi nang kai haiba hujukida Lucas kai sukhumdana gari manung dage box ama puthoraga Sonia da pirei Sonia na kainu siba bomla Lucas na chathoda phaireng tureng kekne exam pass tawai nang ba hujikta result hangbalak mane hairaga kamaina ma Lucas thausadana mamit na noklaga it's a magic baby asi hairamaga gari do kanna thaukhri Sonia Pleti Glory ingangak ni gingi Sonia na chasila odana amuk mangdana lerano Pleti na Sonia nangoina thoro Sonia na thawgilo tata ningi me de thawjingi nahan muke dumaina noeni mihun paitho nupi ahumdu nok tana amuk gari tharakli Kaisampat yorokpada Glorina Kombai manaki Oraiti House near Sogolbun Bijoy Gominda adudo ini chalo exam result out oibagi lambi so adumak chilami sum thorakpana mafam du yoksilakli daw ya ba haigadra mi su yam chinba oiramde ahumdu konar oiba jaga mada khallaga phami ngayak phamaga leiri kanda waiter malai waiter duna excuse me Sonia na yes please birthday celebrate obiduro Aikoi sidade cake pusalak basa extra charge lawi Sonia na birthday celebrate kinati aikoi yani charge tho adum pay tawjage thank you sister ado kai order to bigedaba Sonia Pleti ga Glory ga da onjilaga hairodana noeni ga pambada asi hairiga Sonia de magi phone da karigumba ama yam kanna thibegi mong da tawraga leikri Pleti na hairei American chopse fruit salad steam fish lemon ice tea waiter na china loi birabra Pleti na yarni sina waiter du smile ma pira maga chat kre